Miss Wagdaming Tabri Bisumbo Yunam Anuradha de Binekon and Crimsari. Jose Maroi Papauda Political parties and Mihote Yobami Pamba Amana 2027 upon Tokataripa, Mikotiba Amade Delimitation, Tobakitaba Yetuna Bayona, what it Mangalo Cray. Akhil Bharatiya Bidati Parisa ke Tramathoi Subas Data Conference ka Marilena exhibition Pangthokre. Disabilities Kuding da UDID certificate Panganaba Honari Haina State Commissioner for Person with Disability Manipur W. Bihari Napundokre. Loinana New Year Tauram Crime Prix Oina Pangtonaba Police na New Delhi da Mio Chatroka Humpo Pagakre. House of Pausanana Pang Pizeri Mikok Tiba Amadi Delimitation Tobagi Matangda State Asidiki Political and Partisan Game Mihot Singh Yawa Mipamba Pangtona Tungantungamba Wari Mangalo Cray Campaign Forces and appear delimitation as Induna Konung Mamangda Leba Lamian Basang and the Pangtokiba Mipamada Naga Amati Kuki Political Party Mihota Amata Saruya Kide Lunanangasagi Mipampa Aduna Lokeba Warip Sengadude Manipugi House Godiba Pibambasida 2027 da Census Pangtopa Haibasi Janabayaba Fiaru Oiba Amadis Desagi Demographic Reality Utba Census Amma Oiroi Azumbada Amasung Aranba Chumdaba Amasung Aranba Census da Yumpampo Erika Delimitation exercise Taurabadi Manipurgi Tungatungamba Yellow Community Singe Demographic Representation da Akaibake Lakane Premature Oiba Census Amadi Delimitation na Masinglom da Akaibakea Amuk Handopa Yararo Daba Lona Yaba Mongda Lakiduna Pataba result kya Lahangani Manipur da 2027 ge Census Asi Section 3 of the Census Act 1948 ke matungi ena Mausagi Pibamda Hanzalaklaba Matung IDP Sangna Masamasagi Yumda Hanzalaklaba Non-Rent Administration Labour State ke Mapam Kudeng Pre Oina Chatuk Sasin Yaraba Amade Census ke Mangoinana Elegant Immigrant Singbo NRC Updation Tauduna Natraga Manaba mechanism pa amana Kolaba Matunda Delimitation da Amadi Mikok Tina Nabage Tabak Yaitunaba Ministry of Home Affairs da Taksinba Amadi Manipuda Labour Political Party Kudimangna Warip Singa Sepuna Amade Tongana Ministry of Home Affairs da Pesinduna Manipur Census Asi Matama Kara Yaitulaga Matanka Saraba Matamda Pangtongnaba Taksinaba Haiba Sini Mipamaduda BJP Congress NPP MPP ZDU RPI Yauna Tungantungamba Riznen Amadi National Thake Political Party Singe Mihot Singna Saruya K Adubunaga People's Front NPF Amadi Kuki People's Alliance KPA K Mihot Harakede Political Party Ani Asigi Mihote Yaudrabasu Mipamba Aduda ZDF K Maikedeke Lakadariba 2027 da Pangtolabayana Lariba Mikok Tibada Oirakataba Singe Matangda Putotana Kanaki Nana Mikok Tidngai Mawana Manipuda NRC Natraga Manaba Kanglonta Ama Jana Handuna Mitop Kanduna Bagi Matanga Sokanaki Ngasagi Mipamna Lokeba Warepsing Ministry of Home Affairs Government of India da Thaduna Kangalagani Haibagaloinana Mipam Pangtopagi Nungi Oiba Wapang Gasu ZDFK Organization Convener Ratankumana Pungdoke Sina Koigi Matangi Warem Aduga Quena Loirak with Tami Warep Sina Nasi Mataka Hai Warep Singza Political Party like Piram Biva Mayam Sina the Waynayanare Aduna Makoina Punna Amasung Magi Party Gi Tongan Tongana Mawong Anida Punna Ama Tongan Tongana Ama Akoi Ministry of Home Affairs ta Koigi Chapchaba Piva Mama Lakjiva Wawa 2027 Gi Census Ye Tok Pinava Taksin Minava Hibsina Aruiva Paimaruiva Warem Tasigitang Kuntarukta Koramangkati Nanga Yoliba Imasina Immunumika Marilena Nanga Gemelata Wayaro Hana Sanction Bakongzang Adu Handupio Haina All Manipur Scientific Fish Farmer Association of Pondorakle
ngasi Manipur Press Club ta pangthokiba paugi mifam amada association asage president Premananda Thoksom na makhatana phungdokibada ngai yolipa farmers na ngai yonba phungjariba ase ningon chakoba amadi imoino numid ani asi khaktane farmers nga sana tawjariba thabaka asida ima sangsu lakbiduna ngai yonba yauduna aikoina tawjariba thabaka asida mateng pangsin biu kaidenda ima sangna yoliba asidi nuktigini adobo farmers nga department katanaraga ngai yonba phangliba asidi chahi amada anira khaktani maram aduna ima singna ngagi mela tawba yaroi hariba ase handopiu ngagi mela pangthopada ima singna thugaigani haibage wapam sutare mase wakal taminadabadigi thopani lawi yaragade khongpham ase khara khantharaga handopiu makhatana thugai khokaibage thabak satharaglabade farmer singna nga yoleba ima singda nga piba lepge phireb lawrakpa yai amaronda lengangna piba PMSSY scheme ge makhada piba benefit adusu lesangani kumathoidagi kunmari fawa phanglaktri amadi melada season akiba gari singe awaiman su ngase fawa pithoktana leiribase pithokpiu haiki solution yawa textbook mayamba ama leiraga paraga su ozana classroom da takpana hena maru oi haina RSS Assam ge Ketra Karyava ke H Rajan Phongdokre ngase Mantri Burhe da laiba IIIT ge campus da Akhil Bharatiya Bidati Parisad Manipurna Sinduna Taramathoi Suba AVBP ge state conference ke sarukamba oina pangthokiba exhibition handokpagi thoronga mari lenana wafam ase mahana thoiba mitholenge warang piraduna phongdokhebani Tharamaduda Dhanimanjari University ge vice chancellor Professor W Chan Babu senior scientist W Dr. H. Nanditana Kanaba Mitunglen Amadi AVVP ge Vice President Assem Balor Party Chanuna Special presence oina saruya ke KH Rajana Makataraduna Hai Mahiroi Singna Mahima Singh Tamba Matamda Ozana classroom da Takleba Lyric Adu Tadana Kona Hanglagani Haibagi Wakalona Adu Thadu Ozana classroom da minute Kara Takleba Lyric Aduna Market Yoliba Solution da Yoba Lyric Pavadagidi Yamna Kangba Haiba Hengani Housing Matamge Ahongba Lakpadagi smartphone Tolakpadagi Imong Manungi mi Amaga Pau Faunabagi Chang Yamna Nemle Ka Amada Leminarabaso Ponda Amamamba Pairaga Wari Sanadaba Madamna Ipau Amata Paunadana Leibana Ayamba Wedakli Ngasi Pang Hangdukliba exhibition to Asisu classroom Amagomane Matamaso Kuina Leraklaba Fawada Kangdaba Kaya Ama exhibition Asidagi Kambangamli Pondoki Hanbada Kwigi Ozan Panbirma Kwigi Samarsata Hena Hindi Sanskrit Samarsata English communal harmony Manipur Hena Mugahan Darkale communal harmony communal harmony Purakada Bune Haibasi Hiraga sufficient or bride Oideva Masidi campaign Makalam Neva Adabu I queen a Tobota communal harmony Puranaba Kari Tobotai Haibasi Quina Madugi Isam have the Queen Atopa communal Wangoi Assembly Constituency gi manung channa leiba khaidem dagi chanambam ningon khaidem pho ongbi chawasa hikun manga singnaningai oiba mongda asiba haksang ko eina taduna leiramle magi mapuraba khaidem ba nareshwar amadi mahaki manempo khaidem phe Indira police na lokhakre khoisanwaraba nubi mayungi yamlaba miyoi kya thamsalaktuna khaidem nareshwar ge yumpa akai atoi thon kre mob adu laksana bahona bada tear gas kya sokapki sawage thawai yautraba haksanga se khaidem nareshwar gi yumdage khara chalaga leiba thiampa Laishang Kong Ibudo Pakhangba Laishange Manak Nangna Hoba Haibonka Makada Taduna Leram Badagi Ngasinung Tinta Punka Amarom Tarapa Aduaida Manang Nakpa Mioishing the Tinera Kibani Laikidrabi Chauba Machanupa Sahi Taras Suraba Amaga Machanupi Jahi Marirom Surabi Amaga Lairaba Status of persons with disability laka amaram laibagi manungda census ke matungi ina mioi leseng tarataro khaktana unique disability ID UDID certificate paibana state amadi ministry degi tharapa kudong sabaseng phangdona leiri maramasana disability kudimakta UDID certificate Panghanaba Thauranga Paikhanaba Honari Haina State Commissioner for Person with Disabilities Manipur Gi Waikhomb Biraharina Phungdoragle
Wafam asing asi resident Center for Skill Development, Rehabilitation and Empowerment of Person with Disability CRCSRE Imphal Kampa International Day of PWDs ke Mari Suba Mapong Numin ka Mari Lainana Pongdo Kevene Tagyal da Laiba Sai NERC Imphal da Pangthokpa CRCSRE ke Mapong Numi ke Tharampa Aduda Social and Welfare Department ke Joint Director Kaisam Ziteshwar RCI NEJCC ke ex chairperson Laisram Tokendra Riki CRCSRE Imphal ke Director and Khoibi Sai NERC Imphal ke Resident Director Dhanapani C. Amasung State Commissioner for Person with Disabilities Manipur WB Harina Mitung and Sengo Aina Sarvyaki. Standard Commissioner for Person with Disabilities Manipur WB Harina Makatar Donahai UDID Certificate as a Person with Disabilities Singna Tangai Padana Paidaba Yadaba Amani UDID Certificate as a Patingna State Amadi Ministry na Paikatliba Kudong Sabasink Pangali State asida person with disability lakha amarom laibagi manungda census ke matungi inna mioi lisang taratro khaktada unique disability ID UDID certificate khaktama pai state amadi ministry dage tharapa khudong sabasing Pangduna Lady Maram Asina Soinaraba Singbo UDID certificate Fanganaba Mari Lainaba Loishang Singna Honari Amadi State Asida UDID certificate Pibage Ayaba Ladyba Asi District Singe Chief Medical Officer Rims Amadi Zenims Na Oidi Social Welfare Department Amadi Mari Lainaba Loishang Singna Su UDID certificate Piba Ngamnaba Honari Loinana Soinaraba Mioi Amadadi UDID certificate Paiba Haibasi Mioi Aduke Saktakse Amasu Oidibane Aduna Choinade Haiduna Ikaide Haibage Mohuta Marilenaba Department Singe Opesta Lagtuna Adomatungi Isa Inau Sink Adubo UDID certificate Pahenaba Amadi Kudong Sabas Sink Longanaba Honabi Hanesupongdo K. Tarompa Aduki Manung Channa, Hallo Edaba Sene Citizen Sink, Amati Mimana Drapa Mio Shingda, Masamasaga Sanagadaba, Ngaglo Oigataba, Polam Sing Su, Lemna Kusinake. Lamdamasagi later lighter imung singdaki, Haurakpa, Medicant, Tamlipa, Mahiro Singda Raskumar Sanazova Singh Memorial Scholarship Ke, Mangarak Suba 2025-26 Ke Kankalapa, Mahiro Singda Award Singyan Topake Tarambama, Manipur Press Club Ke, Lokta called the Pangtokre. Haidiba Award Ian Topake Tarampa Aduda Lake Hidrapa Arke Sanazova Ke Potoda, Haile Katana Ikai Kumnapa, Utpagaloinana, Academy Session to Asake Kangalaba, Mahiro Itareta, Manamatum Singyan Toke. Taramaduga Mari Lainana, Department of Endocrinology, Zanimski, Head of Department, Professor Ketramim Achogana High, Ngasi Lantukleba Award Asi Lake Hidrapa Arke Sanazovana. Pamzaramba Amadi Mahana Hingling Matamda Little Lairana Marampo Eraga Mapungpana Tamba Pankidaba Masung Wana Kankiba Kiabuning Singduna Lehuriba Masamaso Oiba Singna Lake Kitrabaki Mingda Ngasi Hauraklipa Lairakla Shud Tawayozarabasu Sentungi Pipum Patabana Mapungpana Tamnaba Hunabada Kudung Sadabakaya Tingnaripa Mahiro Shingbo Kangatuna Matingasi Pibane Pungdoke Taromadada Professor Longzambu Usarane Devi, Director Zenims, Professor K.S. Lokeshwar Singh, Medical Superintendent Zenims, Dr. Kumantem Ratan Kumar Singh, Managing Director Mothers Care Hospital and Research Center, Dr. T. Brajakumar Singh, Director, Department of Environment and Climate Change, Manipur, Professor Y. Indibor Singh, Head Radiation Oncology, Karkinos Amadi, Professor K.S.S. Asoba Singh, Head of Department of Endocrinology, Zanimsna, Sib Guest President Amadi Guest of Honor Oina, Saruyaki.
Internally displaced person IDP Mahiroi Chamaga Amada Sanpar Trust ke Miang Makada Tongan Tongamba Skun Taranipanda emission Tonana Bagidamata Salgate and Bangyang Tokre Langol Gambles the Leba Alternate Housing Complex Relay Camp Complex Asida Labor School Mahiroi Shinda Sanpar Trust ke Maike de Sanpam Singh Yantokiba Asida Skun Singi Oza Singh Sarugyaki Lamlai Assembly Constituency ke MLA ke H Ibom Saki Mia Makada District Social Welfare Office Impal Isna Mediland Foundation Impal Eye Clinic Amade Kaksing Eye Hospital ga Kusamnana Sinduna Atala Vayo Avude Yosna Scheme AVYAY ke Makada Al Oirebising ke Ngawdong Kangdokpa Amade Operation Tobage Tangai Padaba Labor Sink Tidopage Akanaba Camp Ama Yorbong Kuno Community Hall the Bangtokre, Tarampa Aduda Ale Yankaini Toy, Lakbada Ngodon, Labadaki, Mio Kunitoy, Lemna Operation Town of Kanganke. Tarambadubo Yangsan Balakiba, MLA KH, Ibom Sana Pundor Kibada, Al Oirapage, Matungina, Ekoi, Mio Bada Makalgake Anabalai. Ahansanga making Ngodon Lerapase, Yamna, Laina, Toklabasu, Matiksana, Lying Badi Amnade Social Welfare Department ke Kutang da Lakpa Adalavayo Avade Yosnagi Makada Ngodong Leba Housing Tidolaga Lemna Operation Tawage Tanza Amalakbadage Taramasi Senbane Makatana Lamlai Kendrage Dongadongamba Lekai Singda Sigomba Kemba Asi Pangtoki Gani Haike Indian Red Cross Society Ziribam Branch ke Thomi Singna Jiribam ge Tongan Tongamba Mapam Kalinagar Babupara Pangaltabi Babupara Dipong Kadam Tala Chingdong Laikai Amade Ningthembam na Chingba Kun Singda Lairiba Mioi Shinka Asida Ningtham Thage Inkraba Asidake Karata Oidabasungak Tongnabage Damagta IRCS Zebige Makedege Blanket Humporom Yentokre Ngasige Blanket Yentopa Aduda Ziribamge Indian Red Cross Society Ziribam Branch ke Chairperson Huidem Rajan Kumar Singh Amade Volunteer Sangso Sarugyake Ngasi Posai Yentopage Matangda Indian Red Cross Society Ziribam Branch ke General Secretary Al Jaminikanta Singna Sumna Permission High Indian Red Cross Society Ziribam Branch na Ningtham Matamba Asida Blanket Khara Yentok Sabani Makatana Yentok Kani Loinana Samaro Oiba Potsai Singsu Yentong Nabat Tarang Tauri Haina Pondoke. New Year celebration Hoboga Marilaina Pandaba Tautok Sing Toktanaba National Capital New Delhi da Mio Jataka Humpo Hana South Amasung South East Delhi District Singdage Pagat Paga Loinana Kuzukulai Lupala Kiage Sampam Drugs Ambade Huranta Polonkiasu Ngasi Satakeba Operation Aga 3.0 da Pagat Pangam Kre Haidi Pamdaba Tauto Sing Toktanaba Satakeba Operation Ado Pungkunmari Jupna Ngasi Ayupa Satakeba Operation Ado South Amasung South East Delhi District Ki Police na Punya Chatakebini South East District Kaktadagi Drugs Act, the Excise Act, the NDPS Act Amasung Gambling ke engna chingba tongan ba ek singa sige makada mioi chaniga marphumanga phagaki chathageba operation aduda mioi lisingani chani panlom wahang pang su sathage amade operation ta adu yamna mai pakpa operation amani haina Delhi Police Joint Commissioner of Police Security SK Jenna NDTB da pondoki New Year celebration as a Grand Prix oina pangthongnaba district ani asidage punna mioi chanipan yankhaisu detain tawduna thamle haire Bodagi lam sayenabagi maramdagi chayol kya akan mamongda Thailand amsung Cambodia lebakani ge marakta khuttongnabagi thaudokta mioi ni Laikidriba Amadi Mioi million Amarompa Lanzinaduna Mapongada Sangzapam Loduna Lena Krabamatu Ngasi Lebaka Anina Matam Karage says by Tauragani Hana Lautokre Ngasi Lebaka Anigi Defense Minister Singna Yanaba Terms and a Condition Karada Impamoraga says Payar Tonabagi Yanaba Purakivani
ceasefire ase pung humbudrani toy satharakpada Thailand ge custody da laidiba Cambodian army taranipan thadorakani haibki thazaba pikrabasu laikre hairi Leibakani ke oipa joint statement aduda sehi sigi October thada US President Donald Trump yauba thoromba amada sign tawnakhibada Kuala Lumpur declaration aduge understanding amage matunginani haine supalle Hausekaro bada maroi pao amone pisari Political parties sangi mihoti yauba mi pampa amana 2027 na pangthokadariba mikoktiba amadi delimitation tawbagi thabak yaithongnaba yauna ware manga lokre Akhil Bharatiya Vidyarthi Parishad ke 38 Suba State Conference ka mari lainana exhibition pangthokre Disabilities Kudingda UDID certificate Panganaba Honari Haina State Commissioner for Persons with Disabilities Manipur W. Birahari na Pongdokre. Loinana New Year Tauramba Grand Prix Oina Pangtonaba Police na New Delhi da Mio Chatroka Humpo Paga Kre. Imes Paldang Asik de Matang Sadaloisere Min Tabiri Basumba Mukana Krumzari.